ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ngasisu mayambu ikoknona khwairamjari lepa leitana aigi subscriber singna hapirakpa wari singge maraktagi ngasisu wari makhanga saduna mayamda khudon tamjana ba pujarakle wari hapirakpa iselinau singna so aigi wari hapiraktre haidana waruba thambino mathang manau naina tamna pathuk jarake channel asibu nuksibi badagi wari so handakti sang naina leptana mayamna thabire aduna wari se mathang manau naina hapjarake haidana mayamda khanganjari phare adudi mayam wari se hokna batokjarage wari ase ai samake imungda singma thokiba thaudo amagi wari ni aina lejariba imung asisu isor ningjaduna yamna ingna tamna panjaba imung amani aisu mama oibigi matik jaba thaudang pujari imung asida isa mari imagai gi nupa ai khoi tarukta lejaba imungni asuna matam adu ai gi sanupi halasigi class 10 gi exam maya naksalakba matamni isanupi so ayuk nunthi numidang khaktana parikha maya gi lairik su yamna kana pajarami aduga ai gi sanupi halasi pi ngai dagi lairik su yamna phana haurakhi exam khuding marks su wangna lai marak asida mokko gi yumlo nariba imung asida su maiba masulai numito numidangi matamni isanupi halasi su lairik yamna kana pari ngaki matung isanupi na ingonda sumna haire imai yamna inge water bag amatai singa saba kara hanbirau ngasidi haksang se kaidawrapano khangde hairakhi matamadu da isu sakumna sak thongli isanupi na dumna hairakpadu da inasu hoi be ma ima hanbirage haidana aisu sakum maduda sak thongna ising ado salaga water bag te ising ado hanbirami aduga isanupi da ibe mase nasado na hanba yade exam su kuidrabani haidana water bag tu pirami numito sak thongna isi isada pukpada pakhatpa maram chadana pungki da kiba ma poami isanupi na somo imai khong hamning e hairakhi madudaina lao numidang di mekhet sima pairga sangu haidana mekhet ama pibirami isanupi na mo imai kijai ngaktang mapanda lepiyo hairakhi madudaina phare lao ima so sak thonge bani nang changadaba oiragadi sacha changthoro ima sangbirage haidana aina pung kya tarage haidana haipet yengubada numidangi pung 8 minute amamuk salami isanupi so toilet manungda sangkhre ai sumabu mapana ngaibirami adubu matamadu da karigino khangde nankai papak tawdaba mawng amada ai se mapana sumlepado isada pungki da kijarami asomda saka thongbaga iso chakhumda muksangami aduga sain sang ado mukloisalami isanupi so ngahaki matung makong hamba loiraga thorakhi aduga igi nakta sangaktuna sumna hairei ima ina toilet manungda leiringai mapana mi ama sungkokok chatpa makhola matare aidi ima oiriboi nungduna wakhanda karisu khanjalude toilet ki thong asisu amo mokok thilei maduda so aina ima nang oiramgani haidana ima ai loisale thora ge hairammi tawboda boina mapanda thorpa matamdadi ima nang leiramdre ima nang imungda sangba kyam kuirage aduga nangna toilet ki thongdo hangto haibagi mawongda kokok thilami do hangakhi angangduna adumna hairakpadu dai su isada swai lawbo mapokhi adubo mangonda aina te hairurabadi isanupi do ki khrani khanduna ibema imani nang loidribo haidana thongdo thelambani karisunate isa side nang karimata ki ganu hairammi aina dumna wangang lingai adu de isanupi se yumgi akoibadu da mamituna koilei leiba haurakhi aina suibema kaidawrke nangbu hangubada punsida so mukpak thoktriba mataw ama de isanupi se ahinga du da o khongna kapkhalakhi aduga masinda nupi ma lepaga leire ai ki haidana khamba yadaba makhai numidang adu da pukapta kapami mikubadu da igi wakhal nungda so sumna khanjarami kainong asigi numisida tawrisibo ngaside isa se pungki da ki hairisidi mawung mataw se werkadabagi oiraboire ibe manangbu kaidawrake kanasu leite ima leisidi haidana aina phana themagasu isanupi halase mawung mataw amada hinga duda ki haidana pukapta kapami
ꯃꯗꯨꯗꯒꯤꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯆꯥꯅꯨꯄꯤ ꯑꯍꯟꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ? ꯃꯃꯤꯠꯇ ꯅꯨꯄꯤ ꯑꯃ ꯎꯔꯦ ꯍꯥꯏꯗꯅ ꯀꯞꯄꯒꯗ ꯂꯩꯔꯦ꯫ ꯌꯥꯔꯒꯗꯤ ꯅꯪ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯐꯝ ꯑꯃꯗ ꯌꯨ ꯊꯛꯑꯒ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯥꯁꯨ ꯍꯤꯗꯥꯛꯀ ꯈꯔ ꯉꯥꯎꯕꯒ ꯀꯔꯤꯁꯨ ꯇꯧꯁꯥ ꯋꯥꯁꯥꯗꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏ, ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕꯒꯤ ꯇꯧꯁꯟꯅꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯩ ꯂꯥꯛꯀꯗꯕ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯈꯨꯝꯃꯛꯄꯗꯨꯗ ꯑꯩꯁꯨ ꯐꯣꯟ ꯑꯗꯨꯗ ꯀꯞꯇꯨꯅ ꯅꯪ ꯌꯨꯝꯗ ꯑꯃꯨꯛꯇ ꯊꯨꯅ ꯍꯜꯂꯛꯎ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯀꯣꯟꯅ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯑꯉꯥꯡ ꯑꯗꯨꯗ ꯃꯥꯅ ꯍꯤꯗꯥꯛꯀ ꯈꯔ ꯉꯥꯎꯕꯒ ꯏꯆꯥꯅꯨꯄꯤꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯨꯏ꯫ ꯃꯗꯨꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤ ꯁꯞꯇ꯭ꯔ ꯑꯃꯗ ꯃꯈꯥꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯃꯄꯥꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯅꯪ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯎꯠꯂꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃꯤꯁꯨ ꯇꯥꯟꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤꯗ ꯂꯣꯏꯅ ꯆꯪꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯅ ꯑꯩꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯔꯒꯅ ꯍꯦꯟꯅ ꯏꯆꯥꯅꯨꯄꯤꯁꯤ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯁꯨꯝ ꯍꯦꯟꯖꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯔꯐꯥꯎ ꯐꯝꯍꯜꯂꯛꯇꯕꯗꯨꯗ ꯏꯁꯥꯗ ꯄꯨꯡꯄꯥꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯕꯣꯛ ꯑꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯦ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯁꯣꯟꯕ ꯈꯣꯠꯄ ꯌꯥꯝꯅ ꯍꯩ꯫ ꯑꯍꯜ ꯑꯁꯤ ꯀꯧꯔꯨꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯦ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯇꯥꯏꯔꯦꯟ ꯇꯧꯔꯒ ꯏꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯁꯦ ꯍꯦꯛꯇꯣꯛꯄꯤꯕꯗꯒꯤ ꯀꯣꯟꯅꯗꯤ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯈꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯨꯡ ꯑꯩꯅ ꯑꯍꯜ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯑꯕꯣꯛ ꯏꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯉꯁꯥꯏ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯕꯗ ꯑꯉꯥꯡꯁꯤ ꯀꯔꯤꯁꯨ ꯐꯒꯠꯂꯛꯑꯝꯃꯣꯏ, ꯐꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯀꯠꯂꯝꯒꯅꯤ꯫ ꯃꯗꯨ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯌꯦꯡꯉꯨ ꯅꯈꯣꯏꯁꯨ ꯈꯪꯖꯤꯜꯍꯧ, ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯤ ꯂꯥꯏ ꯐꯠꯇꯕ ꯇꯥꯟꯕꯒꯤꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯗ ꯆꯪꯉꯤꯕꯁꯤꯗꯤ ꯅꯈꯣꯏ ꯌꯨꯝꯒꯤ ꯏꯁꯣꯔꯅꯤ꯫ ꯑꯐꯕ ꯂꯥꯏꯁꯤꯅ ꯑꯉꯥꯡꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯉꯛꯄꯗ ꯅꯈꯣꯏꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯖꯤꯜꯂꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯛꯄꯅꯤ꯫ ꯑꯐꯠꯇꯕ ꯂꯥꯏ ꯑꯣꯏꯔꯝꯃꯒꯗꯤ ꯉꯁꯥꯏꯅ ꯍꯧꯔꯛꯄꯗꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯁꯥꯗꯒꯤ ꯉꯁꯥꯏꯅ ꯊꯣꯛꯈ꯭ꯔꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ, ꯉꯁꯤꯗꯤ ꯄꯨꯡꯁꯨ ꯊꯦꯡꯉꯦ, ꯂꯥꯏ ꯈꯨꯔꯝꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯩ ꯆꯤꯟꯅ ꯍꯥꯏꯔꯝꯃꯒꯦ, ꯅꯈꯣꯏ ꯍꯌꯦꯡ ꯑꯩꯅ ꯂꯥꯛꯄꯗ ꯁꯤꯜ ꯂꯥꯡꯉꯒ ꯊꯅꯝꯃꯨ, ꯅꯠꯇ꯭ꯔꯒ ꯀꯥꯎꯗꯅꯕ ꯀꯔꯤꯗꯨꯅꯣꯃ ꯏꯒꯦꯁꯨ ꯏꯁꯜꯂꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯕꯣꯛ ꯆꯦꯗ ꯑꯣꯏꯅ ꯏꯁꯜꯍꯧꯔꯒꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯃꯨꯛ ꯍꯧꯔꯛꯑꯔꯣꯏꯗ꯭ꯔꯣ? ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯉꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯀꯔꯝꯕ ꯏꯁꯣꯔꯅꯣ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯅꯈꯣꯏ ꯌꯨꯝꯒꯤ ꯏꯁꯣꯔꯅꯤ ꯑꯉꯥꯡ ꯑꯁꯤꯗ ꯆꯪꯉꯤꯕꯁꯤ, ꯑꯗꯣ ꯃꯔꯝ ꯑꯃꯒꯤ ꯆꯪꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯍꯌꯦꯡ ꯂꯥꯏ ꯈꯨꯔꯝꯃꯒ ꯈꯪꯉꯅꯤ꯫ ꯍꯌꯦꯡꯈꯩꯗꯤ 19ꯅꯤ ꯄꯥꯟꯕ 19ꯅꯤ ꯄꯥꯟꯕ 19ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤ ꯅꯈꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯀꯅꯨ, ꯈꯔ ꯆꯦꯛꯁꯟꯅ ꯂꯩꯌꯨ, ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯄꯨꯊꯣꯛꯇ ꯊꯣꯛꯀꯅꯨ꯫ ꯉꯁꯤꯁꯨ ꯑꯉꯥꯡꯁꯤ ꯑꯃꯥꯡꯕ ꯂꯥꯏ, ꯃꯤꯅ ꯊꯥꯔꯛꯄ ꯂꯥꯏꯁꯤꯡꯅ ꯑꯉꯥꯡꯁꯤ ꯆꯦꯜꯂꯒ ꯄꯨꯈꯤꯒꯦ ꯇꯧꯕꯗ ꯏꯁꯣꯔ ꯑꯁꯤꯅ ꯀꯜꯍꯧꯕꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯅꯨꯃꯤꯗꯥꯡꯗꯗꯤ ꯍꯧꯔꯛꯇꯕꯁꯨ ꯌꯥꯏꯗ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯁꯨ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯏꯔꯝꯃꯒ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯛꯏꯅꯣ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯉꯁꯥꯏ ꯑꯣꯏꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗꯁꯨ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯁꯨ ꯄꯨꯡꯀꯤꯗ ꯀꯤꯕ ꯑꯃ ꯏꯁꯥꯗ ꯐꯥꯎꯏ꯫ ꯑꯉꯥꯡ ꯑꯁꯤꯁꯨ ꯂꯥꯏꯔꯤꯛ ꯄꯥꯅ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯃꯈꯣꯡ ꯍꯥꯝꯕ ꯆꯪꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯥꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩ ꯆꯥꯛꯈꯨꯝꯗꯁꯨ ꯆꯥꯛ ꯊꯣꯡꯍꯧꯔꯤꯕꯅꯤꯅ ꯑꯩꯗꯤ ꯑꯃꯨꯛ ꯆꯪꯉꯛꯈꯤ꯫ ꯀꯣꯟꯅ ꯃꯥꯅ ꯃꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯃꯗꯨꯗꯒꯤ ꯑꯉꯥꯡꯁꯤ ꯃꯑꯣꯡ ꯑꯃ ꯏꯊꯣꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯑꯃꯠꯇ ꯆꯥꯗꯅ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤ ꯁꯪꯉꯒ ꯐꯃꯨꯡꯗ ꯉꯟꯅ ꯂꯣꯏꯅ ꯆꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯃꯤꯠꯁꯨ ꯂꯥꯎꯅ ꯄꯥꯡꯊꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯃꯨꯛ ꯇꯨꯝꯃꯣ, ꯑꯩ ꯑꯃꯨꯛ ꯁꯪꯉꯒꯦ, ꯅꯃꯥꯅ ꯅꯈꯣꯏꯕꯨ ꯀꯔꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯤꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯀꯞꯇ ꯀꯞꯈꯠꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯤꯟꯗ ꯑꯃꯨꯛ ꯁꯨꯝꯅ ꯁꯣꯜꯂꯛꯈꯤ, ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯝꯕꯗꯣ ꯊꯨꯅ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯧ, ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯥꯔꯣꯝꯗ ꯑꯣꯜꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤꯗ, ꯏꯃꯥ ꯑꯩ ꯂꯥꯟꯖꯔꯦ, ꯅꯁꯥꯅ ꯈꯪꯗ ꯎꯗꯕꯗꯒꯤ ꯇꯧꯖꯈꯤꯕꯅꯤ, ꯏꯃꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯁꯥꯎꯔꯝꯕꯗꯨ ꯈꯪꯅꯦꯝ ꯍꯦꯛ ꯅꯦꯝꯊꯈꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯗꯁꯨ ꯑꯉꯥꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯄ ꯑꯣꯏꯕꯁꯤꯗ ꯃꯥꯕꯨ ꯅꯝꯊꯅꯕ ꯃꯤ ꯌꯥꯝꯅ ꯊꯣꯔꯛꯑꯦ꯫
ꯑꯗꯨꯒ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯁꯨ ꯏꯁꯣꯔꯗ ꯊꯥꯖꯕ ꯌꯥꯝꯅ ꯊꯝꯖꯩ ꯏꯁꯣꯔꯕꯨꯁꯨ ꯌꯥꯝꯅ ꯅꯤꯡꯖꯩ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩ ꯆꯠꯂꯅꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤ ꯑꯍꯤꯡ ꯑꯗꯨꯗ ꯆꯣꯏꯔꯣꯟ ꯀꯩ ꯑꯣꯏ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅꯁꯨ ꯀꯞꯄꯝꯃꯤ ꯑꯉꯛꯄ ꯃꯇꯧꯅꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯣꯏꯔꯤꯕꯗꯨ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒꯗꯤ ꯂꯥꯏ ꯈꯨꯔꯝꯕꯤꯔꯝꯕ ꯑꯕꯣꯛ ꯑꯍꯜ ꯑꯗꯨꯁꯨ ꯌꯧꯔꯛꯈꯤ ꯑꯕꯣꯛ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯥꯡꯕ ꯂꯣꯏꯔꯕꯣ ꯍꯪꯉꯛꯏ ꯃꯄꯥꯒ ꯑꯩꯒꯅꯁꯨ ꯂꯣꯏꯖꯔꯦ ꯃꯉꯣꯟꯗ ꯊꯥꯡꯇꯣꯛꯑꯒ ꯂꯣꯏꯅ ꯊꯝꯖꯔꯦ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯥꯈꯠꯇꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯗꯨ ꯌꯦꯡꯁꯜꯂꯝꯃꯤ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯁꯨꯔꯦ ꯍꯥꯏꯔꯀꯥꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯣꯠꯂꯝꯗꯤ ꯂꯣꯏꯅ ꯁꯨꯅ ꯎꯔꯦ ꯑꯋꯥꯠꯄ ꯑꯃꯗꯤ ꯁꯨꯝ ꯎꯏ ꯏꯍꯦ ꯇꯔꯦꯟ ꯃꯅꯥ ꯋꯥꯠꯂꯤ ꯆꯠꯂꯨ ꯇꯔꯦꯟ ꯃꯁꯥ ꯑꯃꯇ ꯍꯦꯛꯂꯛꯎ ꯉꯜꯂꯤꯉꯩ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯁꯦ ꯍꯥꯏꯔꯛꯈꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯇꯔꯦꯟ ꯃꯁꯥ ꯑꯃ ꯍꯦꯛꯎꯔꯒ ꯄꯤꯔꯝꯃꯤ ꯂꯥꯏ ꯈꯨꯔꯝꯗ꯭ꯔꯤꯉꯩꯗꯨꯗꯁꯨ ꯑꯩꯅ ꯑꯕꯣꯛ ꯑꯗꯨꯗ ꯋꯥꯐꯝ ꯑꯃꯁꯨ ꯍꯧꯗꯣꯛꯑꯝꯃꯤ ꯏꯅꯦ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯑꯃꯨꯛ ꯃꯆꯤꯟꯗ ꯆꯣꯔꯣꯟ ꯂꯣꯟꯕ ꯍꯧꯔꯛꯏ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯍꯧꯅꯕꯤꯅꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯃꯗꯨꯕꯨ ꯐꯅꯕꯒꯤꯅꯤ ꯉꯁꯤ ꯂꯥꯏ ꯈꯨꯔꯝꯗꯣꯔꯤꯕꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯔꯒꯦꯀꯣ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝꯗ ꯍꯧꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯐꯛ ꯑꯃꯗ ꯐꯝꯍꯜꯂꯒ ꯂꯩꯍꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯆꯥꯅꯨꯄꯤꯁꯦ ꯃꯁꯥꯗ ꯒꯛ ꯒꯛ ꯊꯥꯒꯦꯛꯇꯨꯅ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯈꯣꯏ ꯑꯁꯥꯏꯁꯦ ꯃꯤ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯂꯌꯥꯝꯁꯤꯡꯅ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯔꯦ ꯏꯃꯥꯅ ꯄꯨꯝꯅꯃꯛꯁꯦ ꯉꯥꯛꯊꯣꯛꯄꯤꯔꯒꯦ ꯁꯨꯝꯅ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯈꯔꯁꯦ ꯁꯣꯜꯂꯝꯃꯒ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯀꯞꯄꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯆꯥꯅꯨꯄꯤꯁꯨ ꯇꯨꯝꯊꯈꯤ ꯂꯥꯏ ꯈꯨꯔꯝꯕꯤꯔꯤꯕ ꯑꯕꯣꯛꯇꯨꯅꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯖꯔꯁꯅꯨ ꯍꯣꯔꯦꯟ ꯃꯁꯥ ꯃꯇꯣꯝꯗ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯆꯔꯛꯁꯅꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯅꯝꯐꯨꯗ ꯍꯧꯗꯣꯛꯎꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯖꯟꯈꯤꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯐꯛ ꯃꯊꯛ ꯑꯗꯨꯗ ꯇꯨꯝꯍꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯥꯏꯇꯤꯟꯒꯤ ꯊꯧꯔꯝꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯑꯝꯃꯤ ꯀꯣꯟꯅ ꯃꯥꯅ ꯇꯨꯝꯕꯗꯣ ꯍꯧꯒꯠꯂꯛꯄꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯧꯒꯠꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ 10ꯒꯤ ꯑꯦꯛꯖꯥꯝꯁꯨ ꯌꯧꯁꯜꯂꯛꯑꯦ ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠꯇꯨꯁꯨ ꯏꯪꯂꯤꯁꯅ ꯍꯥꯟꯅ ꯊꯣꯛꯑꯝꯃꯤ ꯏꯪꯂꯤꯁ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨ ꯃꯥꯗꯤ ꯑꯦꯛꯖꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯅꯣꯛꯇꯨꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯑꯩꯁꯨ ꯊꯃꯣꯏꯁꯦ ꯄꯨꯛꯄꯦꯟ ꯍꯦꯛ ꯄꯦꯟꯖꯔꯝꯃꯤ ꯑꯩꯅꯁꯨ ꯃꯥꯒꯤ ꯀꯨꯊꯤ ꯌꯦꯡꯕꯤꯕ ꯆꯠꯂꯨꯕꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯉꯥꯡ ꯑꯁꯤ ꯃꯤꯒꯤ ꯃꯍꯨ ꯃꯌꯥꯏ ꯈꯔ ꯆꯪꯉꯤ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯜꯂꯨ ꯍꯧꯖꯤꯛ ꯃꯥꯁꯦ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯁꯨ ꯇꯧꯔꯤ ꯍꯥꯏꯔꯤꯕꯅꯤꯅ ꯃꯦꯠꯁꯀꯨꯝꯕ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯨꯝꯕ ꯊꯣꯛꯄ ꯅꯨꯃꯤꯠꯁꯤ ꯈꯔ ꯆꯦꯛꯁꯟꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯃꯒ ꯆꯠꯍꯜꯂꯨ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯃꯥꯡꯉꯨ ꯍꯥꯏꯕ ꯂꯩ ꯍꯥꯏꯔꯛꯈꯤ ꯄꯥꯟꯖꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯁꯨ ꯃꯥꯒꯤ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯂꯥꯏꯒꯤ ꯃꯊꯧ ꯈꯔ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯃꯦꯠꯁ ꯊꯣꯛꯄ ꯅꯨꯃꯤꯠꯁꯤ ꯏꯆꯥꯅꯨꯄꯤꯁꯦ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯤ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯆꯠꯄ ꯅꯪꯅꯕ ꯍꯥꯏꯗꯅ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯀꯣꯟꯅ ꯑꯩꯅ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯛꯑꯕ ꯃꯇꯨꯡ ꯃꯥꯅ ꯆꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯆꯥꯗꯨ ꯏꯪꯍꯜꯂꯒ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗꯨꯗ ꯏꯕꯦꯝꯃ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯁꯦ ꯃꯁꯥꯗꯣ ꯑꯉꯥꯎꯕ ꯐꯩꯒꯨꯝ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯒ ꯑꯩ ꯈꯨꯠ ꯀꯗꯥꯏꯗ ꯍꯥꯝꯅꯤ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯍꯥꯏꯗꯅ ꯃꯁꯥꯗꯣ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯆꯣꯔꯣꯟ ꯂꯣꯟꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯀ ꯑꯣꯏꯕꯒ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯏꯆꯥꯗꯤ ꯃꯥꯡꯉꯦꯗꯅ ꯍꯥꯏꯗꯅ ꯑꯩꯅ ꯀꯞꯄꯗꯨ ꯃꯌꯥꯝꯁꯨ ꯇꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯌꯨꯝ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯆꯪꯅꯔꯛꯈꯤ ꯃꯄꯥꯅꯁꯨ ꯈꯨꯗꯛꯇꯨꯗ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ ꯃꯥꯏꯕꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯉꯥꯡ ꯑꯁꯤ ꯄꯨꯡ 12ꯒꯤ ꯃꯇꯨꯡꯗ ꯀꯌꯥ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯇꯧꯔꯣ ꯉꯁꯤꯁꯦ ꯃꯥꯒꯤ ꯄꯔꯤꯈꯥ ꯂꯩ ꯍꯥꯏꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯒꯁꯨ ꯐꯝꯍꯜꯂꯨꯔꯣ ꯃꯔꯥꯏꯕꯛ ꯌꯦꯡꯖꯔꯁꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯁꯨ ꯀꯞꯇꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯑꯦꯛꯖꯥꯝ ꯍꯣꯜ ꯑꯗꯨꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯤ ꯃꯌꯥꯝꯅꯁꯨ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ ꯑꯩꯁꯨ ꯃꯄꯥꯟꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯣꯟꯅ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯏꯆꯥꯅꯨꯄꯤꯁꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯔꯛꯈꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯉꯥꯡ ꯑꯁꯤ ꯀꯩꯗꯧꯕꯅꯣ ꯄꯨꯡ 12ꯒꯤ ꯃꯃꯥꯡ ꯐꯥꯎꯗꯤ ꯃꯥꯁꯦ ꯀꯔꯤꯁꯨ ꯏꯗꯦ ꯇꯨꯃꯤꯟꯅ ꯎꯡꯉꯒ ꯐꯝꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯄꯨꯡ 12ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯁꯦ ꯈꯔ ꯏꯕ ꯍꯧꯔꯛꯑꯦ ꯃꯥꯒꯤ ꯃꯁꯥꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯛꯈꯤ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯍꯪꯉꯛꯏꯕ ꯋꯥꯍꯪ ꯑꯗꯨꯗ ꯑꯩꯁꯨ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯑꯣꯏꯔꯤꯕꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯁꯨ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯈꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯅ ꯏꯕꯦꯝꯃ ꯏꯆꯥꯗꯤ ꯉꯁꯤ ꯀꯌꯥꯝ ꯏꯔꯝꯃꯒꯦ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯏꯃꯥ ꯑꯩ ꯂꯣꯏꯁꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯈꯪꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯑꯩꯅ ꯏꯕ ꯍꯧꯔꯛꯄꯗ ꯄꯨꯡ 12 ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯉꯛꯈꯤ
Maduda aisu asengmado kaya mangonda haidokpiramde. Aina mo asengmado hairuraga masu thawai nungai kharoi khanbada haidoomde. Adubu masina su loidre. Angang sige social science thokadaba exam loikadaba numisige. Nongma walingai gi matam masida hekta. Angang asida karino ma hekta toksenbirakhi. Numinini humni gi matam leiringai sida na karisu tawramde. Adubu hayengoma exam leiba numisida. Khanduna angang asida gyan mangnaba ma hekta tawbirammi. Matawsuna magi exam hayengoma thokadabagi. Ngasiguma hing asida isanupi sa hingda kapalawba tawduna. Masagi makuna masagi makhuri saram maduda mesanjaba. Amadi mamika do ngawdrong thungbadong na ngaksok ngawraga. Akiba mongda saptra amada haurakhi. Ahing aduda kapalawba tawrukpadagi mayamsu kaidong narbano haidana. Amukasu akhwaigida sensenarei. Aisu pailitabadagi maiba kaubiyu haidana kapammi. Kona thangde inempo kaigi nupagana maiba makauruduna. Yum asida lakminarammi. Maiba duda swaina kaptuna sumna hairammi. Oza kaigino aigi sanupisida tawriba mong mataw asibo. Laitin khuramba yaba khuramle angang asigi parikha manung asida. Makoina sumaina hekta tawbirisibo karigino haidana. Aisu thamoi sukna maiba duda hairammi. Maiba du aigi mataw duda masu nungaitraba mali. Masu yamna nungaitana aingonda sumna hairakhi. Khangdre tawduisi bema nasanupida tawriba miyoisi. Migi khunekti natte. Masa maiba oiba miyoy amana tamnana. Angang asigi punsi mangnaba honaragle. Nakoigise khara luna thokadawri. Ngasi aina lai khuramamgani adubu aina hayeng hek chatkibaga. Miyoy aduna muk angang asida toksenbirakani. Masini luribadi. Ado hayeng su mamangi dumaina thengna masase gya lakani. Khangdre su tawduisi hairakhi. Isanupi su ahing aduda lawbaga khongbaga. Masado padrak taakhi. Makoina adumna tawbiramdrabadi angang ase lairik phajana pajaraga. Exam su thajagadabani. Adubu upai leram khide nongkhe nganbaga ina isanupisi. Parikha thapam phau muk thinbirami. Oja singda su aina kaptuna phajana sinarami. Ngaglibadi exam hek loibaga isanupisi masada karisu tawrakhide. Exam haidokpa matamda su 80 yaura aroi haidana. Thawai yamna wazarurabani. Adubu aina iswada nijabado iswana ubiraba mali. Isanupisi second division da yaurakhi. Mana ma khwaidagi sonba subject se maths ka social science ka doirammi. Subject ani se chi launa pass tawrammi. Adubu ate topa subject sing to mark yamna wangammi. Soliba subject ani stang mark kitang wangna phangjaramagadi. Division su wangna laksaramgadabani. Sanupi su kona di masu mangoda tawrakiba singadu. Masu khangjara aba mali. Masu mathwai yamna nungaijaramde. Masina su loidri sanupi de yengba loiraba matung. Imung asida muk haurakhi. Ahing asya kwese tumba mata yaramde. Yumathaga asida haudong nasat padongna. Kedre kadang masak tu ude kiraba makhon kaya matarakhi. Adumna sumtoina tawrabani na isa singa sisu. Lepham sakpam mata khangamde. Mapaga iga su unaba yasalakide. Masu sat kibadagi yumda halakni khangamde. Aina phone tawraga halo hairubadasu. Mana ingonda sumna hekta haire. Ay yum matuda lainingde. Oiriba mong mataw kaya tuda. Noiso karay to no salhuro hairakhi. Yumda halaga na ingonda kanaba hekta hubirami. Saungingde na iso nongmadi yum thangnana leiriba maiba dugi maikay olaga. Nakoy pielo ko ako'y nawabasi uraga. Noigi su matam lakani. Ngaibada kalu na ko'y su haida na lauksalami. Ay nadum na lauk kong ba tawrubadagi nong hekaan baga. Ay gi kong oy thangbase makhada nethaba yaramde. Maduda iso pungak ngaksarami. Sokibagi anapam mapaso amatalay banate. Kung asina makhada hik nethabaga. Jingjing hamham laung na naraga sat pangamamde. Ay gi matawdo da inempok to sunungay traba mali. Ibe manangi do doktor da yeng matakana roy. Ima kangi lao imaga salaga yeng thusi haidana. May bibangi manakta salaga. Laymang da may bido na thongni jarga gi kong asi. May bido na laying birami. May bido na sosum na hairakki. Otong na hikre nangon na tawriba misaksi. Kaya manaru no ahing dapok suwar kong salakani. Paziki miyo isna na koy rom da olaga yengaga sulayre hairakki. Ay na mo ima may bido di ako'y di mataw karam na hingu haibano hangami. May bido na musum na kumi. Nakoy na ko'y ginasada nga tuksa na bakan majantra mamam. Loy na siba mamataw tay. Maduay siyambirake hairakki. Ngaglibadi jantra kuding thapade pokpok hairaga hekta huwarakki. Adubo lepa layta na ko'y su jantra mahek yarak tabaga.
ꯊꯨꯅ ꯃꯍꯨꯠ ꯑꯃꯃꯨꯛ ꯁꯥꯇꯦꯛꯇ ꯁꯤꯟꯖꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯖꯔꯤ꯫ ꯃꯌꯥꯝꯅꯁꯨ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯅꯕ ꯕꯣꯔꯁꯨ ꯄꯤꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯏꯕꯅ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯕꯤꯔꯛꯏ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯁꯣꯝꯒꯤ ꯏꯃꯨꯡꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯗꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯏꯆꯥꯅꯨꯄꯤꯕꯨꯁꯨ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯃꯤꯀꯣꯛꯇ ꯊꯣꯡꯕ ꯑꯣꯏꯖꯔꯣ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫